Ching operation to see fake ni. Ching operation to Rekulai Pagalega, Puppy, pipe, ki Puppy, the Amanba, the Ikinogum, the Pagalakanda. Kada did not capture even no ma'am do LMG the Gi, a kid, the Yorimam do Nagimakon dudum, Hector do Kanga pony, Karamakulai Sinari, Commandatory, the Moirum side Haitare, Cookie Gilay Badumba, Octon Payton Bahidra, Adumba, Cookie, Single Moirum side the Gi. Taduraka video for days who are going to social media and Mokoi Upangitoni. And as I said, touriba central government sigi na dragana koi state da phajana sinagi saibido sinagi sinabiro na dragana central na phajana marik chumne nangsu lem hanbia roi nangsu lem hanbia roi haibudu adu nataba mogi mamang makte dani phura laga san hura la pugiba o hura la pugiba phau hura la pugiba dagi nga phadu ga pugi mam se hui leira poni hanjin masi repeated taw leira duna laibong khara siengna thamoi senga thabak torokanda IDP singdu chang dangai ri chang naga potha jage haidana nongni du toringa du tamu hekta bhom top kap tharak tana hekta to bai sidi yamna laibak thimsu oyaduna central force ingi sincerity machangi aduna lairba governor suni governor nasu kidang president matamina kidang to bachangi ado madugi action lobong amde aduga khogi lairiba MLA mayam singsu mating matong na phungdok ngamde mayam manara kana khoi loin maktu ni haibada dum India je nik tabung am ponte maruina India government se dum khoi loin maktu ni ado mai tau jamna ju tau bungam de moi masen damu chakri munabagi mu tau bagi poch mayam su leduna so is that sincerity as well as lairiba khoi gi elected members sing sigi sincerity swam daka webra moi munabu lingjen manaradi kainu south to risini IDM ke touriba mayam dagi south kis da khoi adu koi hindi channel roi khoi da hindi ngang ba roi kaina mani strong ngi hekta lepang me da khoi gi sid lairiba elected mayam sing su adu gi thamna lingjen si yaw da wi mami sini bazra sin pe ne drise so ai di kari phum thamini Kiki, see Matanda Kiki, I cannot say, issue Malay. Amana kain hakanda leadership haibama. Leadership say anu thunga yeng Hamana political leadership haibama. Political leadership sida kuni yeng say pot karaga lekagi luhum hunung chatpa mateng pangba adagi mi thabak ke hapani haraga ke adum khakha tawba adumba leadership ama. Ani subadan statesman haibam dakar orapla. Hadi lebak sina yamna lura adi suppose China da Page Palu Mao Paulisini in India the Sulura Kanda Gandhina structure Lauduni Nelson Mandela Regi Quiggy Black Black Kiki Kanda Quiggy Mata Martin Luther Kiki Mata Paula Patana Precipita Su Paula Kanda left Kilakraiba Adagi Ningtona Monarchy Patre Hakanda French Revolution the Anoba concept Republic Democracy Kan Lag Anobas concept Ama Mu Begila ise Masigi se Lak Pasipidi se political vision ni political tabak ni Masih saya, political leadership sih sudah masih saya what pra, masih what percaya